Nupasingduna henjadu thuna lekthakhibaduda pakhatpoi keiboy. Bhai, wanta krisidi. James tu yamna ngakna. Kamai ti sidi. Yugi nisa loina hankibagum ithak thakanakre. James tu khanglaw mulawre. Thuna gari dapsirune. Kari yenginu noibo. Yathang tawtharakpududa masum saruba khuneksingdudi pakhatpoi keiboy tawduna henjadu thanglaga gari da hapsilli. Aduga yamna thuna kanasu khanghandana Nauremthonglomda thogalai. Rims taba maningi lambiduda gari do thojinduna khamduna thammi. James yamna thuna. Oi, mi to pasat priyong. Soibi abanate ko. Noi kanano mana nupise sohor biyong. Mayam marakudagi amana henjagi manakta changsinduna manaton mayada khuttu thamduna yengi. Yam thuna. Boss, sor phawbudi hole. Yare, tholo. Makhoi maseldu garidudagi kumtharaga asat awong mi yengli. Thengabanina kanasu satpa udre. Hanadagi ningphu hainaba mafamga oibaga pungsiksikli mafamdo. Asikpaduda leitengli bahaibabu haining nonang-singna khongbagi makholdudani. Boss, kanasu satpa udre. Kamdoksige. Hatoklamnasira. Phattabadagisu henna phattraba James tu amuk Mamaida horiba makoidu nanduna sanaraga. Hera, saji masa ama ikuta sinarabu tuminna thamamba yaribra. Sarak haizakisanu, sarak dambikisi. Ha, kai gene. Nupa amana karemnana noksilaktuna hairai. Boss ki hainabidu mathau tawrage haira swaisida. Sa olaba James ta. Lemna thabi yaba nate. Aduga loiredana Mag samsi leithatuna hatuknambadabane. Somda gari manungda gyan mangduna taraga leiriba bidu mamit tapna panglai. Ma gyan lagle. Uiron saron mana leiribadu kadaidanu yengi. Gari manungduda tumduna leiribadu ma pungangai. Matau kramna sida leiramlibano masasu gyan tajade. Gari gi mapanda sanariba waridu tapna taba horai. Hojikti khangle. Nupasingsina mabu phaduna purakle haibasi. Thokriba thodok pumba tapna ningsingba horakle. Yamna thuna magi akoibagi phibam yengba horai. Laibak leibana tungdadi kanasu leitre. Tapna makhongdu phamna sitsetuna satlaga. Yatlumda leiba drainga tainabada leiriba thongdu tapna hangdoi. Garidudagi makhon thokandana tapna kumtharaklaga amuktang hanna yenglamduna makhongdu kandak thangba hawi. Akhuba lambiduda nakanda leiriba mongsongumna tawba mafamduda chansinduna paktharaga lotuna laikre. James na yamna thuna moirai. Hoi, noi kanano chalo. Manung dise kai phiyomda leirige amti yong. Somda nupa amana henjabu sektawba sangakpada thong hangdoktuna leiribadu uri. Khara thuna sangsilaktuna manungda yenglakpadadi henjadudi gari manungda leiramdre. Nupadu aphinga phaiwoina thuna laurai. Boss, nupiduri leiramdre. James ka nupa ani ahumgatu punna punsinaduna ngakna. Ha, kay heba. Nupi misadu leiramdre. James hoi mayamdu tungmang kuyeng yengi. Karomda senkre haina thiba haurai. James makhut anidu puk thunjinjai. Yam sawagi mami amasu tare. Makhuttu maikay amada thillaga. Noi somasalo. Aikoi somna satki. Phangnaba thiro. Mi khaidoknaduna lambi nak yatjanakre. Leiramliba nupasingdo. Tawriba matawdu henjadi asongba maraktudagi loina ui. Masadu makhon thokini pakhatpana masindusu masamatomta makhutuna mensinjai. Kappasu kaple henjado. Karamnabu kaptaba ngamloi. Mangumnaba thaudokni. Tan charamdrabadi masa phauba hinglamloidawbani. Masadu tapna phathanaba amuksu honajari. Kaptuna leibana kanaroi khanbadagi tuminna tawriba singdu yengduna leiri. Nupa singdu sor thabet honduna. Boss, leitre. Sagi pangkhak oiraba nupadudi makhut khutum tasinduna khasiktangda laksaida. Nupa amana. Boss, makha kai tawse habno. James tu yamna sauna
tainafam khangdana saiba hore. Noi namisingdu kaidau lege. Asok phajaba tanja asida irai laina mahankraba. Ngang ngangoi khangdaba nupa amadi yam thuna James na nganglibaduda mari yalai. Kaidenoda boss na kana laki yengona amuk thillaga yenghalaga thame. Kadumdagi nupidu sana waino. Ngangingbada ngangi. James lanbudi mana lalabani. Adabu sumda yade haibagum mari hekta hore. Yare hayradi adu da hekta khumlagani. Ngasai na khanglabani. Yare PLA. James tu kanara roi khanna. Hanbana phare. Saning malasu lega tu eduni. Akoi baduda amuktang koyeng yenglamnaga garida phat ka khanagri. Somda ngangni ngangoi khangdabu nupadudi asongba mongsongduda munna yengduna lei. Karigumba ama leibagi sahumdowna tawbadu ubada mongsongdu tamna makhongdu tapna thangjilai. Oi, kaiduna nang namo? Garidagi nupa amana laurakpaduda thanglamba makhongdu sap lepaga. Ha, kaisi tawde. Salasi hairo. Salasi laone. Nupadu hanna yenglamduna garida kakhatkre. Saram chatkhe tawramba makhoisingdudi satkre. Khachiktada thawaidu hinghaure. Somda hospital dani. Pamel phonduda. Hello, Ima. Ai halaglabani. Phasana hello ko. Yenga thoro. Numitang ni ko thoi. Pamel du magi pochai singdu loisilli. Pulsing naba machine, temperature on naba machine gaidu mafam jana thanami. Mathau masak khangba mi ama oina thabaktu loisinna. Imadi sakcharabo. Sadriye isa ngairiye. Tumbasu yade. Isa halaknaga saragena sadana lairi. Aidi thengani saktu hapurnu haraga. Ima nangna sakchadana lairabo. Tawrido akhoi ma hona bido. Ai laani haise wati waleba. Tabro Ima. Mamada lakani haibadudang khangannaba hairubani. Subita khangai hairai. Ise nang singawidana. Phare phazan layuko. Ai sakti kamdogdori. Kharabudi jasille. Ado horen lamma adi sidat ka punna mukcharage. Hoi thammo. Thammage tawramba phone du sap leplaga. Ado Ima saktu saroko. Hoi. Phone du thamkhibaga athoibedu mapanda haiphetholai. Ngasaidagi mi ama mukpai ama muk yeng tawbududa masadu haiphet chokthabani. Chokthabadi natte nungaitaba haigatra. Chokthana leibani. Mapangi aing manungsit charabadi soidana awabadu koklagadabani. Ngayak sumlerambadagi masadu wakhalama lai. Siddhartu masa paiduna niktuni yengi. Siddhartu anom achaubaduga uirum tawduna hiplambani. Pamelna gyantana hudokpaduda khangpre khangi. Ngaihakka tumlubaga ifingfingai Siddhartu. Kana kaidawre? Siddhartki matawdu ubada Pameldu noi. Sidine fazana setharamedana. Bhai misu lale. Complain laibada nang haipet solve tawbiramo. Aigidi matam loire. Aswaipo drive tawruge. Kai chasige. Phangnaba hekta thiruge. Nangna pamadu haibadana. Phagi wai kai wai asengbadu phagi onthokduna noktuna hairakpani. Siddhartu ithak thakalibani. Masadu iron saron chu tumtharubaga. Ibo mi hatke tawba doctor nina. Mi kadawba nate. Pameldu maya hihigatna. Hoine sidi siyawdredana. Adudi taibangda muleiro. Kuiro ngayakatane. Ai isase vomit tawdura kainomsi tawtawi. Aduini sida sum lisanbado ai kainom tawreb. Siddhartu siyardudagi haipet haugatlaga chathoaga lepkre. Siddhartki matawduda Pameldu ngaktuni yengni. Asibu aina karan tarabududa ngawkhrazala sibu. Mathanta murum sonduna Siddharta onsanduna hanglei. Kaidawre sakpasaba nasaktu yenghaidrena ibona. Siddhartu inakta sangsilakanu haibagi maongda makhuttu hairaga. No adoide lepo. Nangne corona nare. Hey lepo doida. Khalduriduga tawthora iduga onthokna chana khidre. Pamel thingba ngamdana
ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯩ ꯚꯣꯃꯤꯠ ꯇꯧꯗꯣꯔꯦ ꯍꯥꯏꯕꯒꯤꯔꯣ? ꯀꯣꯔꯣꯅꯥ ꯑꯃꯨꯛ ꯄꯟꯁꯤꯜꯂꯛꯏꯗꯨꯅ? ꯅꯣꯛꯈꯩ ꯅꯣꯛꯊꯣꯛꯂꯨꯔꯒ ꯃꯆꯤꯟꯗꯨ ꯈꯨꯝꯃꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯄꯦꯁꯦꯟ ꯃꯌꯥꯝꯗꯨꯅ ꯇꯥꯔꯝꯒꯅꯤ ꯗꯣꯛꯇꯔꯅ ꯑꯁꯨꯛ ꯀꯟꯅ ꯅꯣꯛꯄ꯭ꯔꯥ ꯍꯥꯏꯅꯈꯤꯅꯤ ꯈꯟꯕꯒꯤꯅꯤ꯫ ꯁꯤꯗꯥꯔꯠꯇꯨ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯄꯒ ꯏꯇꯞ ꯇꯞꯊꯅ, ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ, ꯅꯁꯥꯗꯨ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ ꯄꯥꯃꯦꯜ ꯅꯪꯕꯣ? ꯄꯥꯃꯦꯜ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯒ, ꯏꯕꯣ ꯅꯪ ꯑꯃ ꯂꯤꯂꯥ ꯐꯂꯥ ꯇꯧꯗꯧ ꯃꯤꯅꯤ꯫ ꯐꯦꯁꯤꯌꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯟꯒꯥꯁꯦ ꯗꯛ ꯗꯛ ꯁꯦꯀꯦꯟ ꯈꯨꯗꯤꯡꯒꯤ ꯆꯦꯟꯖ ꯇꯧꯋꯦꯃꯤ꯫ ꯅꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯩ꯫ ꯁꯤꯗꯥꯔꯠꯅ, ꯋꯥꯊꯤꯒꯥꯡ ꯂꯩꯔꯅꯨ, ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ? ꯅꯪ ꯆꯠꯇꯧꯗꯨ ꯆꯠꯂꯨꯔꯣ, ꯑꯩ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦ꯫ ꯆꯥꯛꯄꯨ ꯆꯥꯗ꯭ꯔꯤꯕꯥꯅꯤ, ꯊꯨꯅ ꯂꯥꯛꯑꯣ, ꯑꯩ ꯄꯦꯁꯦꯟ ꯆꯦꯛ ꯇꯧꯔꯝꯒꯦ꯫ ꯄꯥꯃꯦꯜꯅ, ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦꯕ, ꯀꯣꯛꯀꯥꯁꯦ ꯏꯔꯨꯝ ꯂꯨꯝꯃꯒ ꯕꯪ ꯕꯪ ꯁꯥꯒꯠꯄꯅꯤ꯫ ꯌꯥꯅꯤꯗ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯃꯔꯥꯏꯅ ꯐꯖꯈꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯅꯦ ꯗꯣꯛꯇꯔꯒ ꯅꯥꯕ ꯌꯥꯕ ꯅꯠꯇꯦ, ꯗꯣꯛꯇꯔ ꯂꯥꯏ ꯑꯣꯟꯗꯕ ꯌꯥꯗꯦ꯫ ꯁꯤꯗꯥꯔꯠꯅ ꯅꯣꯛꯇꯨꯅ, ꯑꯆꯨꯝꯕꯅꯤ, ꯗꯣꯛꯇꯔ ꯂꯥꯏꯅꯤ ꯍꯥ ꯑꯩꯈꯣꯏꯒꯨꯝꯕꯁꯦ꯫ ꯑꯁꯨꯝꯅ ꯄꯥꯃꯦꯜꯗꯨ ꯃꯥꯒꯤ ꯀꯥꯔꯗꯨ ꯊꯧꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗꯒꯤ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯍꯥꯏꯐꯦꯠ ꯔꯤꯝꯁꯇꯒꯤ ꯀꯥ ꯍꯦꯟꯅ ꯂꯥꯞꯊꯣꯔꯛꯄ ꯃꯐꯝꯁꯤꯗꯗꯤ ꯀꯨꯏꯅ ꯁꯥꯡꯅꯗꯤ ꯆꯠꯊꯣꯛꯄ ꯄꯥꯝꯗꯦ꯫ ꯁꯣꯝꯗꯅ ꯖꯦꯝꯁꯀꯤ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯅ, ꯂꯦꯞꯅ ꯅꯥꯟꯊꯣꯛꯈꯤꯕꯁꯦ ꯄꯥꯝꯃꯨꯏꯗ ꯑꯩꯗꯤ, ꯆꯥꯛꯇꯤ ꯆꯥꯏꯍꯦ ꯏꯕꯣ꯫ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯆꯥꯛꯂꯗꯤ ꯑꯩꯈꯣꯏ ꯕꯣꯁꯁꯤꯗꯤ ꯀꯌꯥꯝ ꯆꯥꯑꯝꯃꯅꯤ? ꯃꯤꯗꯤ ꯂꯦꯛꯑꯒ ꯇꯣꯛꯏꯅꯤ, ꯈꯜꯂꯨꯗꯅ ꯃꯩꯆꯥꯛꯇꯣ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯋꯥꯗꯨꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯑꯣꯏꯅ ꯂꯛꯅꯕꯣꯏ ꯀꯩꯕꯣꯏ ꯇꯧꯔꯒ, ꯍꯣꯏꯅꯦ, ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯗꯨ ꯃꯉꯥꯏꯔꯦ, ꯄꯦꯕꯦꯠ ꯃꯊꯤ ꯆꯥꯔꯒ ꯃꯁꯥꯅ ꯀꯌꯥꯝ ꯍꯥꯎꯔꯝꯒꯅꯤ ꯐꯣꯡꯗꯣꯛꯍꯧꯕꯗꯣ꯫ ꯖꯦꯝꯁ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯛꯂꯒ, ꯇꯣꯝꯕ, ꯏꯕꯣ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ, ꯏ ꯍꯥꯏꯒꯠꯂꯛꯇꯅꯅꯦ ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤ, ꯇꯨꯃꯤꯟ ꯂꯩꯌꯨ ꯉꯁꯤ꯫ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯅ ꯃꯈꯨꯠꯇꯨ ꯕꯣꯁꯇꯨꯗ ꯍꯨꯃꯥꯏ ꯍꯨꯝꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒ, ꯁꯦ ꯑꯩꯈꯣꯏ ꯕꯣꯁꯀꯤ ꯃꯕꯨꯛꯁꯦ ꯏꯪꯕꯗ ꯊꯕꯤꯒꯨꯝꯕ ꯍꯥꯏꯅꯔꯤꯕꯅꯤ, ꯅꯪꯅꯅꯦ ꯎ ꯃꯣꯔꯣꯛ ꯑꯣꯟꯅꯕ ꯁꯤꯜꯂꯅꯨ ꯇꯣꯝꯕ꯫ ꯇꯣꯝꯕꯗꯨ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ, ꯑꯩꯅ ꯉꯁꯥꯏ ꯅꯣꯟꯊꯔꯒ ꯃꯣꯛꯁꯣꯡꯗꯨꯗ ꯆꯪꯈꯤꯕꯗꯨꯗꯤ ꯅꯣꯏ ꯀꯅꯥꯝ ꯆꯪꯉꯛꯇꯦꯅꯦ꯫ ꯑꯃꯅ ꯑꯃꯨꯛ, ꯀꯅꯥꯅ ꯈꯪꯅꯤ ꯑꯩꯈꯣꯏꯗꯤ ꯋꯥꯟ ꯇꯧꯕ ꯆꯪꯉꯤꯔꯕꯣ? ꯋꯥꯟ ꯇꯧꯕꯨ ꯑꯩꯈꯣꯏ 3 ꯃꯔꯤ ꯁꯪꯉꯨ ꯍꯥꯏꯔꯣ? ꯇꯣꯝꯕ ꯃꯥꯅ ꯉꯝꯗ ꯌꯥꯗꯦꯅ ꯂꯩꯖꯕ ꯃꯤꯗꯥꯅꯤ꯫ ꯑꯗꯒꯤ ꯎꯈ꯭ꯔꯤꯕ ꯈꯔꯗꯨꯁꯨ ꯃꯑꯣꯡ ꯑꯃꯅꯤ, ꯆꯨꯝꯃꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯦꯠꯁꯤꯜꯂꯛꯇꯨꯅ, ꯑꯁꯦꯡꯕꯩꯅꯦꯃꯤ ꯅꯣꯏꯕꯨ, ꯋꯥꯟ ꯇꯧꯕ ꯅꯠꯇꯦꯃꯤ, ꯀꯩꯅꯣꯝ ꯎꯕꯩꯅꯦꯃꯤ꯫ ꯖꯦꯝꯁꯅ ꯌꯥꯝꯅ ꯊꯨꯅ, ꯀꯩ ꯍꯥꯏꯕ? ꯀꯩ ꯎꯔꯛꯏꯕ? ꯇꯣꯝꯕꯅ, ꯑꯣ ꯅꯨꯄꯤꯗꯨ ꯃꯥꯜꯂꯦ, ꯑꯩꯁꯨ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯔꯛꯄꯅꯦ, ꯃꯤꯒꯨꯝꯕꯒꯤ ꯐꯤꯕꯝ ꯃꯥꯟꯕ ꯑꯃ ꯂꯩꯍꯧꯕ꯫ ꯇꯣꯝꯕꯗꯨ ꯁꯠ ꯂꯥꯎꯅ ꯍꯥꯏꯖꯤꯜꯂꯛꯄꯅꯤ, ꯑꯗꯨꯒ ꯑꯃꯨꯛ ꯅꯀꯣꯛꯇꯨ ꯒ꯭ꯂꯥꯁ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯩꯅ ꯍꯥꯏꯕ ꯀꯝ ꯇꯥꯕꯤꯗꯦ, ꯑꯩ ꯋꯥꯁꯦ ꯑꯁꯦꯡꯕꯩꯅꯦꯃꯤ, ꯊꯥꯖꯗ꯭ꯔ ꯇꯣꯛꯎꯅ꯫ ꯖꯦꯝꯁꯇꯨ ꯄꯥꯝꯖꯕꯅꯤꯅ ꯍꯟꯗꯨꯅ ꯍꯪꯖꯤꯜꯂꯛꯑꯦ, ꯁꯦꯡꯕ꯭ꯔꯃꯤ ꯅꯪꯒꯤꯗꯨꯕꯣ? ꯇꯣꯝꯕꯅ, ꯑꯣꯏꯅꯤ ꯕꯣꯁ, ꯁꯣꯏꯗꯅ ꯑꯣꯏꯅꯤ꯫ ꯍꯣꯏ ꯑꯗꯨꯗꯤ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯌꯨ꯫ ꯖꯦꯝꯁꯇꯨ ꯐꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯌꯥꯊꯪ ꯇꯧꯔꯛꯏ꯫ ꯃꯈꯣꯏ ꯉꯁꯥꯏ ꯂꯩꯔꯝꯕ ꯃꯐꯝꯗꯨꯗ ꯂꯥꯛꯇꯨꯅ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ꯫ ꯑꯁꯣꯡꯕ ꯃꯔꯛꯇꯨꯗ ꯆꯪꯂꯛꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯂꯩꯇ꯭ꯔꯤꯁꯤꯗꯤ, ꯅꯆꯤꯟ ꯊꯤ ꯁꯥꯔꯗꯅ꯫ ꯖꯦꯝꯁꯅ ꯁꯥꯎꯅ ꯃꯉꯣꯟꯗ ꯂꯛꯅꯔꯛꯄꯒꯨꯝ ꯊꯣꯛꯈꯤꯗꯨꯅ ꯇꯣꯝꯕꯗꯨ ꯈꯨꯠꯇꯨꯝꯅ ꯊꯤꯟꯗꯠꯂꯦ꯫ ꯇꯣꯝꯕꯗꯨ ꯃꯃꯥꯏꯗꯨ ꯅꯥꯜꯂꯒ, ꯑꯌꯣ ꯁꯤꯗꯤ ꯂꯣꯏꯔꯦꯍꯦ, ꯁꯤꯡꯂꯤ ꯑꯅꯤ ꯅꯥꯟꯊꯣꯛꯑꯦ, ꯅꯤꯁꯥꯒ ꯂꯣꯏ ꯍꯜꯂꯦ꯫ ꯁꯣꯝꯗ ꯍꯦꯟꯖꯥꯗꯤ ꯂꯝꯕꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯦꯜꯂꯛꯂꯦ꯫ ꯃꯐꯝꯗꯨꯒꯤ ꯂꯝꯕꯤ ꯑꯃꯠꯇꯗꯤ ꯍꯦꯟꯖꯥꯗꯨ ꯈꯪꯗꯕꯅꯤ꯫ ꯌꯨꯝꯗꯒꯤ ꯅꯣꯡꯃꯇ ꯃꯄꯥꯜ ꯊꯣꯛꯄ ꯅꯨꯄꯤ ꯅꯠꯇꯦ, ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯁꯥꯗꯨ ꯌꯥꯝ ꯁꯤꯡꯅꯅ ꯇꯨꯡ ꯍꯟꯍꯟꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯆꯦꯜꯂꯤ꯫ ꯃꯁꯥꯗꯨꯁꯨ ꯁꯔꯪ ꯑꯃꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯒꯨꯝ, ꯁꯣꯔꯗꯨꯁꯨ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯄꯥꯃꯦꯜꯗꯨ ꯑꯁꯨꯝ ꯑꯀꯣꯏꯕꯗꯨꯗ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯍꯦꯟꯖꯥ ꯆꯦꯜꯂꯛꯄꯅ ꯃꯦꯟ ꯔꯣꯗ ꯌꯧꯔꯦ꯫ ꯁꯣꯔꯣꯛꯇꯨꯒꯤ ꯑꯇꯣꯞꯄ ꯋꯥꯡꯃ ꯑꯃꯗ ꯂꯥꯟꯊꯣꯛꯀꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯄꯅꯤ꯫ ꯀꯥꯔ ꯑꯃꯅ ꯍꯦꯟꯖꯥꯗꯨ ꯊꯣꯝꯂꯦ꯫ ꯍꯦꯟꯖꯥꯗꯨ ꯍꯦꯛ ꯊꯣꯝꯈꯤꯕꯒ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯒꯥꯔꯤꯗꯨꯁꯨ ꯕ꯭ꯔꯦꯛꯇꯨ ꯈꯪꯐꯥ ꯐꯥꯏ꯫ ꯃꯐꯝꯗꯨ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯕꯒꯤ ꯃꯈꯣꯜꯗꯨꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯦ꯫ ꯄꯥꯃꯦꯜꯒꯤ ꯒꯥꯔꯤꯗꯨꯗꯤ ꯂꯥꯟꯖꯕ ꯅꯠꯇꯦ, ꯃꯥꯗꯤ ꯆꯨꯝꯗ꯭ꯔꯤꯡ ꯊꯧꯖꯔꯛꯄꯅꯤ꯫ ꯍꯦꯟꯖꯥꯅ ꯈꯪꯍꯧꯗꯅ ꯆꯦꯟꯁꯤꯜꯂꯛꯄꯅ ꯊꯧꯗꯣꯛꯇꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯄꯥꯃꯦꯜꯁꯨ
ikhang khanghodana tawkhiba matawduda ngahakti gyan manglaka yengduna lei wakhal tarakpa mikuptadi makoktu pairaga kainoi toise gari du thong hangduktuna thuna senthorei nupi ama magi gari ki hek mamangda gyan tadana taraga leiribadu uraga pamel du soi laukhre thuna sensilaktuna henjagi manaton mayada makhutu thamduna yengi soholiside ai mabu kandaba yate khudakta nupi dubu masak masa su khangda pamkhatuna gari du da hapkatkre pamel du humangana pi kangna gari du thona Siddhartha phone toksilai Siddhartha noktuna kai leira phagi dagi nayumga yomdong male Dr. Pamel nang Siddharthi khangjaba natabanina hanagum hamu phagi tawjirakpani Pamel sordu thabet holaduna bhai ai hojik aru phiong mada leire Siddhartha thajaba ngamdabani adubu Pamel gi makhonduda amuksu singnakre yam ngakna kaino bhai nang haidubo kaidroge Pamel du yamna pakhatpagi mong amada hojik emergency ne aina nupi mabu gari na thomure bhai Siddhartha su ngakpada loikre masadu lepkhatlaga ifingna ai lake bhai nang kalege ayorani nadum tholo phone du kakre Siddhartha thuna sensilaktuna Pamel bu ngaini Pamel nupi du thangduna pusilakpudu uraga Siddhartha yamna thun laurei anybody please help me no kana amta matik pangbiyo mapanda kuina laithakidre makoktu iyamna thokpa maramna thuna emergency ward ta insinkhre Pamel amadi Siddhartha ani du sangna yamna kupni yengsinjari asumna mikup kharagi matung henjadu gyan tarakpa ngaiduna leiri Siddhartha Pamel du gyan tare tapthare habagi matamduda tapna ngai kamai tino bai Pamel su makoktu hairaga ai bapta hautre bai aidi sum thobani masu uhodupagi sensilakpada soikibani aina su uhodre aigi ral su yam chauna leida Siddhartha Pamel da yengladuna kaisu thedopadi tawrise nangna lalubagi hontomaga selapadi natedana Pamel su haina makoktu nomaga hoi ado gyan taradi kamai tawni haidi moi mungmonongi midadi pausi kamai tawni Siddhartha adugidi nang kisu main tawno masu gyan lakladi mangonda personal biodata ama hangaga thaba adum thoedana Pamel na ai ngatangduda mihun gi sukitri Siddhartha nokphet tawna his kisu tawris ma hai gyan laktri pho aikoina phajana care lobiraga loirese Pamel su nokphet tawna okay ado bai nang leirambagi ai wakhalse khara yangbugum tawi Siddhartha adudi mapanda mulerasu yanidana Pamel Siddhartha ani du tholoktuna corridor du da ngahak sumsatuna wari sane ado nang ima da pause hai khrabo Pamel su ikaw thulubani Siddhartha adumna hangalamdradi soidana kauthulambasu yai pocket tagi phone du satoktuna mama da call tawkre hello ma tumdribo ima tumdriye athoi na halakhiroidro Pamel du mama da karam haina haigadabano khangdri mama du pakhatpa yadabagi leina amasu leiribani tapna mamutana haiba hore ima nang kisu pakhatpa dawgano hojikpudi gyantare wari sanaba yare Subita ingakngakna masana hairaklibudu taduna leiri Pamel makha tapna samtharai aina tholokpada nupi ama aigi garina thenglure aina hospital pau pukhatuna hojikti pumnamak phanaba sinkre pause mamada haigena phone si tawreini Subita du pakhatlurabani masana tapna ingna wari sanapududa gyantana masada haijarai athoi ima lauro nang khaktang tawum khangdradi ima lao harsu lake nupi masadu gi mating su pangge ima lake su hayengmoina ngata lao ngasidi thengi lana Siddhartha lei thoina wabadi leite hoi ima do hayeng ngata laklage mi masadu phasana kupni yengbiu ko Pamel mamagi matawduda nokjaduna Siddhartha yenglaga aikhoi masidine
ꯑꯩꯅ ꯂꯥꯜꯂꯨꯔꯒ ꯀꯃꯥꯏꯅ ꯍꯨꯟꯗꯣꯛꯑ ꯊꯝꯗꯣꯏꯅꯣ? ꯐꯔꯦ ꯏꯃꯥ, ꯄꯨꯡꯁꯨ ꯊꯦꯡꯂꯦ. ꯏꯃꯥ ꯅꯪꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯣ. ꯒꯨꯂꯤ ꯆꯥꯕ ꯀꯥꯎꯔꯁꯨ ꯍꯧꯖꯤꯛ ꯑꯩꯅ ꯅꯤꯡꯁꯤꯡꯂꯤꯉꯩꯁꯤꯗ ꯆꯥꯅꯕ ꯇꯧꯕꯤꯔꯣ. ꯑꯩꯕꯨꯗꯤ ꯀꯥꯎꯗꯦꯅꯦ. ꯅꯪꯗꯨꯝ ꯀꯩꯅꯣ ꯈꯔ ꯆꯥꯁꯤꯜꯂꯨ. ꯏꯃꯥ ꯊꯝꯃꯒꯦꯀꯣ. ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ. ꯁꯤꯗꯥꯔꯊꯅ ꯐꯣꯟꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ, ꯚꯥꯏ, ꯅꯣꯏ ꯃꯃꯥꯁꯦ ꯑꯩꯗꯤ ꯌꯥꯝ ꯀꯜꯂꯛꯆꯩꯕꯣ. ꯌꯥꯝ ꯈꯣꯡꯒꯨꯜ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯏ. ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯑꯝꯇ ꯂꯩꯔꯣꯏ. ꯄꯥꯃꯦꯜꯁꯨ ꯅꯣꯛꯇꯨꯅ, ꯑꯩꯒꯤ ꯏꯃꯥꯁꯨ ꯅꯪꯒꯤ ꯏꯃꯥꯅꯤ ꯀꯩꯅꯣ, ꯆꯞ ꯃꯥꯟꯅꯩ. ꯏꯃꯥꯅ ꯅꯪꯕꯨꯁꯨ ꯃꯆꯥꯗꯧꯅ ꯈꯟꯕꯅꯦ. ꯑꯗꯣ ꯅꯪ ꯍꯟꯗꯛ ꯃꯔꯛ ꯂꯥꯛꯇꯦꯅ ꯏꯃꯥꯅ ꯌꯥꯝ ꯁꯥꯎꯕꯅꯦ.